Maru. Hello ichinausing mayam ngasisu mukbang anauba ma puraga lakjare adu ngasigi mathel sidi mutton thongba ma leijare aduga omelette ama yaujare aduga asina khwadigi main oiba kare haye soibumga hawai thraka iromani adu mayam asigi hawai thraka soibumga irombagi video suko ai hapcha khibani aduga asina hangama ton leire aduga sidana tilhong mana leijare ko yamdre masigi mathel sidi ado mayam hauna ba tawjarage hawi hakte haijrage manipuri dish iromba soibumga aisu amphau chajadri ko ahamba oiduni sina hawai thrak ka soibumga iromba hawado di male mayam aina omelette ko adi half boil oina tawjare mayam hawa mutton thongse aina asum kangna oina sum ngawraba
ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯉꯥꯡ ꯑꯣꯏ ꯇꯥꯕ꯭ꯔꯣ ꯁꯨꯝꯖꯜꯂꯨ ꯃꯣꯛꯁꯥ ꯃꯔꯨꯅꯤ ꯍꯧꯖꯤꯛꯇꯣ ꯃꯔꯨꯅꯤ ꯍꯥꯎꯋꯦ
ngamda chak to ngasi gidi yam greba ko aduna si mayam se sasan ngamda aduga si madi chajara ya last ki oina aroiba mayam Saba lojare matang asal jeda loisinjrage mayam nusibiduna matang kari chabi roge habado mayam nusibiduna comment ta thambiramo ado like comment subscribe ki tawba kabi ganu nusibiduna bye bye